Hello guys, ngasi sumayam gidamakta yamna akiba wari mapuduna lakchari. Wari se aseng bathokibani. Ado kamaina to bugi habududi mayam pune taminaraga, mayam pune khangmine dui. Adudi wari si matangsida hujarage. Surungda laiba thawai. Hojikandi social media ama hekta phaktuni yengu matamda. Facebook tani khangde, Insta tani khangde, natragana Twitter na chingba changba matamda. Mi singi atoppa lamda koiba travel tonabana ayamba une. Gawada chatpana chatpa Manali, Himachal da chatpana chatpa maru oina ingtham tham matamdadi Manali. Himachal gumbadana hena chatnai. Maramdi untaba yengnaba haidan. Mfam duda chatlagadi city gi traffic tagi akoigi taningdaba noise ke adagi ngak thoknaba achikpa mafam misu patna leitaba mafamda chatchi haidana koinaba ngaktani. Himachal gi jaga kharada mi yamna taduna leinaba taragasu mi tadaba jaga kharasu leiri. Adumna Himachal da tunnel amkhaksu lei. Mafam maduda train chathok chasin tawi. Train du midi masana adum tongnaba tabani. Adubu leiraba tunnel du mina hainaba mafam oye. Thiruba matamdasu kana amatana pakna khangdriba wari ama oy haba tare wari se. Mafam maduda tonganba makhalgi energy phangba ngammedana hainai. Mayamnasu bhutki wari ne hena pamnabana maram oiraga. Ngasi su puduna laksore. Kamaina tawkhiba wari no habadudi. Ekhoi mayam punna amuk khangminarase. Tom amadi marup kharaga college tamne. College tamninge matamda makhoigi oja amana makhoida barok tunnel gi matangda haiki. Tunnel du gi wari libiramki. Matam kayagi mamangda tunnel si saba haurakhiba matamdani. Adabu barok hariba contract asi inakiba misak asigi problem lerpadagi mapung phaba ngamkidi. Contract tu yamna chawba oibana amadi mayamna ngainaraga khangnaraga leiba oibana mahak ikaibana pangkhak oiki. Amadi mina ngang basakpa kaya amat taruba matungda leiba ngamlaktabadagidi saba loikhidaba tunnel aduda masa mathanda laktuna masa mathanda hatok saki habani. Mahaki matungda engineer anauba ama laki. Mahakna loisalamdaba thabak sing adubusu loishinki. Aduga tunnel maming sina kamaina barok thon horibano haibagi warisu leitaba nati. Madusu lizarake barok leikhidraba matungda mafam sida ahongba kaya amaleraki. Mafam aduda mirau khol taba horaki. Dasengna miyamna mafam duda baroki akoigi lairebak yauba ngamdraba thawaido mafam du leiri haidana khanaba hokibani. Mafam aduda akoigi servicing sing changubada ka hena ingba phawi. Masi normal oinaba wani. Nungsit nungsa phangdaba mafam dadi masana ingba tabani. Adubu ingadaba changdagidi ka hena ingbadu adumaina oi habani. Mafam adu asumna ozaduna makhoida wari likhibani. Wari du tabada tomdi masagi oina spirit haiba thajaraktaba oibana habidi thawai habasima thajade habitare. Aduna wari du luna lawsin basima ngamkhide. Mahakna khanju khanki. Makhoina hainarisa asengba natti haiba uttadi utki haidan. Tasengna makhoidu tunnel aduda satlugadaba oibana yamna excited oiramhe haraune. Tomna hena nungaiba phawe. Maramdi mahakti makhoina hainaba tamnai haibadusu asengba natti utnabagidamaktani. Adubu makhoi mayamgi marakta yauriba asisna wafam ama haudoami. Kari wafamna haibada mafam aduda ayuk nungthil chatpadi loina ngamgani. Aduga karigumba ama feel tawbra yenge haidana chatlagadi nungdhangumba ahingumbada changusi haidana hairamki. Magi waduda akoigi hikpokpa amata yaudiko loinana yaye haidanasu hainarammi haibadi ngasai assessna hairidu loina chatlase haibani kiba phawdabida. Adumna nungdhang ta salakpaga makhoi marup mari habatare mafam aduda lakhibani. Laktuna tunnel dugi exact mamangda leptuna tunnel du yeng. Manungdo pungamni mamise maingal ama uge phangdi. Maingal di lairedana sanga jiba panba machet ama phangba uba phangdi. Matawaduda vivanna hairakhibani. Noibu yenguda tunnel si pungam mamme khudong thiba nangdui saruk chathaurasida haidana manadi haijabani. Adubu assessna di yaroi aikoi changadabani. Aikoi ahumdi changani nang sida lehauge haibra natragana changake haibadudi nangi khutta leiri. Asumna hairamaga makhoi ahumdi khong thangba haukhre haibadi tunnel manungduda changsanba haukhre. Bibansu pai leitre. Karigumba makhoi ahumdu changuraga thogla akandadi aibu soidana karimnagani. Adugi sarupudi
ꯆꯪꯗꯗꯤ ꯆꯪꯉꯒꯦ ꯍꯥꯏꯗꯅ ꯃꯥꯁꯨ ꯆꯦꯟꯗꯨꯅ ꯏꯟꯅꯔꯛꯈꯤꯕ ꯉꯁꯥꯏ ꯃꯣꯏ ꯑꯍꯨꯝꯗꯨꯒꯤ ꯃꯅꯤꯡꯗ ꯏꯟꯅꯔꯛꯈꯤꯕ ꯃꯈꯣꯏ ꯃꯅꯨꯡꯗ ꯂꯥꯛꯑꯦ ꯃꯈꯣꯏꯒꯤ ꯇꯣꯔꯆꯁꯤꯡꯗꯨ ꯊꯥꯜꯂꯒ ꯚꯤꯚꯥꯟꯗꯤ ꯀꯤꯖꯕ ꯑꯗꯨꯝ ꯐꯥꯎꯔꯤꯀꯣ ꯇꯣꯔꯆ ꯊꯥꯜꯂꯒꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯣꯟ ꯆꯦꯛ ꯇꯧꯔꯤ ट्रेन लाक्पा तारी हाइदन ट्रेन लाकदब मतम वाटपना मरम ओइरगा मखोय तपना तपना मानुंगदुदा चंगनरखी मखोयसु खरा चंगमगा बिट लेरक्त्रबा नत्रगना अखोयगी ट्रेन गी मतम ओइबनरा हल्लेसिदा हाइदना हाइनरगा ममाय लेबा हेक होबगा मखोयदगी खरा लापतक टनल मनुंगरोमदा मिसक अमा लेपगा लेबदो ओखी मदु उबदा मखोयसु हाइने मनाक्ता चंगुसी खाइरुसी मफमसिगी वारिदो लीरगा किहल्लुसी लाओ हायरगा चंगजिनबा हौवे लेपिबा नुपादुसु मखोयरोमदा येंगदी येंगलगा लाइबा अदुबु बिबान ngaइखो मिनिट अमा खक्तंग ngaइरे ट्रेन लाकदबा साइटंग हक लेखेसिना हाइरे तसेंगना टनेल दु खरा मखैदि चावे हाइदि साइड अमा चावे साइडता जगासु लेहेलेबा मी चतोक चसिन यानाबा हाइदन अदुमना मखोय साइडता लेपलेब अदुबु मखोयना उखिबा नुपादुदि हंदोक्ते ट्रेक मयादुदा चुंद्रिंग लेपगा दुम लेब मखोय मरीना कन्ना लाउदि लाउबनी हंदोओ अदुदा लेपकनो अखोय नाक्ता लाओ हाइदन अदुबु नुपादुना ताखिद्रे कुइहौदे ट्रेन सु खोंजेल यांगना मखोल चाउना थौकी तंजादुदा मखोय मरीना खलिसि नुपादु सोइदना सिरमलनी ट्रेन हेक चतखिबगा नुपादुगी असिबा हक्चांग नतना अतोपमा उगे फंगरोय हाइदना मखोय मसेन पाखतना येंगनरगा लेय अदुबु ngaklibadi ट्रेन अदु लालगा चतखरबा मतुंगदा मखोयना टोर्च तु थांदुना कोइंग येंगबददी मी अमता लेबा उखिदि ई मचेत अमा फावबदा उगे फंगदि मतवदुदा मखोयना खंजरे तौरिबसे अफबा नत्रे हाइबा याम थुकना चलसे हाइनरगा चेंथोरकपनि हेक योबदा तोमना अमुक उरखि अमुकसु लापतकना मिसक अमा मखोय तांगना लाकपा उखि अदुबु आसिसनस उरे लाइबा नुपादो मागी मखोंग उगे फंगदे अकीबा सफम अमा हाइबदु फौहल्ले तसेंगना मखोय मरी ज्ञान अमता तानद्रे तनेलदुदगी थुनमक थोकनबा चेंथोकनबा सिनखि चेंथोर ए मखोय अदुबु चेना मखोयगी मनिंगदगी नुपादुसु मखोयबु तानरकपगुमना अखोयगी तारिबा खुंगुप मखोदो ताबदा हेना कीबा हेनख्रेबा मोइस हाइदि गप 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 लौना तानरकपदो खुंगुप मखोलदुना चेनबगी मखोल ताबा खक नतना नुपादो नोकसु नोकली मखोय तादुना लेबा ngamlaktre याम थुना टनेलदुगी अरोइबा जगादु फावबदा तुगे तौबा मखै चेंथोरे मपानदा लाए हन्ना ओनथोरआगा येंगुबदा तानरकपु नुपादु लेपख्रे तानरमद्रे ममाय लेरगा टनेल मनुंगदा मुक चंखिबा उइ मखोयना ताखिबदो अचुंबा ओइरा बोइरे हाइदना खंजर अमा लेब हन्नबा सेम सारे अदबु तोमदी थोइबा उरिबदुना पेंद्रिबा माले अहिंगदुदा मागी ओजागी युमदा लाखि मागी वारिसी असेंगबदु खंगददी खंगगे हाइदना मागी ओजाना महाकबु उबा मतमदा nga'e करिगिनो असुक थेंगना हाइदना अदुबु महाकना लेखि अखोय टनेल मनुंग अदुदा चंगलै अदुबु मिसक अमा थेंगनरगे मी नति हाइदना तम्मे वारिदुदा ओजासु थाजदेब सांगा फावबा लेनदबा जगा अदुदा मखोयना कमायना चलिबनो हाइदना तोम अतोपा एहनबा खुमुबा तौदना महाकना तानिंगबा वारिदो लिबियोना हाइरखि ओजादुनसु लिरखि मतम कयागी ममांगदा टनेल सि साबा हौरबा मतमदा फाइनेंशियल अमदि लेवल लॉजिस की मरमना खोगायरोरबा मफमदो लोइसनबा ngamखिदबनि अदुबु मयामना ngangnaba मिचै मयामदु तारबा मतुंगदा लेबा ngamद्रदुना माना लोइना हुइ अमा पुरगा टनेल दा लाखि लोइनना मागी हुइदुगी ममांगदा मतोंदा कपसनदुना लेकिदि हुइदुसु खोंगदुना तौगदबदु महाकना सीबना हानख्रे कनबगी उपाय लेखिदेब अदुमना महाकि थवाई मफम अदुदा पल्लगा लेखि हाइनरिब टनेलदुसु महाकपु निंगसिंगबा ओइना थोनखिबनि मागी असिबा हक्सांगसु टनेलदुगा नकना फुमखिबनि मरमदि मफमदुबु संगनबा ngaksenaba haidana asumna miyamna khanai hainabale adubu टनेल सिगा मरी लेनबा वारी अमसु लेरि मदुदी महाकना लेखिद्रबा मतुंगदा थबक्सि कनादा पीसिगे हाइदना वानखि हाइ यामना अदुबु अनौबा इंजीनियर एच हॉलिंगटन सि लाखिबनि महाकना मफमदुदा थबक तौबु मतमदा लोइरगा लॉक तौसलगा अखोइगी थमलंबसे नोंगालगा येंगबदा सो लोनबदो कायरगा लेरमि हाइरि
सो लोंझलंब यादे हाइबगुंबनीब अदुमना तोंगानबा इनर्जी कया अमा फावदगी मखोइना मफम अदुदा लैबा माइबा अमा कौदुना येंहनखि मदुदा खंगलेब मफम अदु इचम चंबा नति हाइब मरमदी माइबदुना हाइरमखिब मफम असिदा सारिबा कंस्ट्रक्ट तौरिबा नियम चुमना तौदे हानगी टनल सिगी वरीगा लैबगा हेना खुदोंग चादबा ओइरकबा याय अदुना फजना चेक्सना थबकसे सिनौ हाइबा लೈ हाइदना फजना येंथोकपिरंबदगी इंजीनियर दुना वादु लौरदुना फजना कंस्ट्रक्ट तौखिबना टेक्ता कायदना ngasisu लैरि हाइबा यारे अदुमना सारगा लोइसनखिदुना ngasi फावदा सिजनरबसु मादी अमुक हन फिल तौनै मफम दुबु लालगा चटपा ट्रेन दो तोंगलिबा मियोय खरनदी मफम दुगी तोंगानबा एनर्जी फावबा ngame मखोइसु थेंगनै सक उदबा वारोक्तो मसेनी ngasiगी wari haiba taragadi asigumlaba nungai nungai ba interesting oiba wari myam ama tabining ba leba taragasu akhoi gi channel se changbi duna wari ano no thaglak pangai duna lebi habsi thamjage akhoina wari hapchabase akhoi hana ayukina pung 10 da hapcharam bani aduga nungdang gi na haiba tare numidang wairam gi na pung 6 da hapcharam bani do thabak achin ba leibana maram oiraga nongmada wari ani thaba makte ai ngamjadre aduduna nungti gi mayam gi soidana ba haiba tare pung 10 dagina 13 fausigi manungda adum wari thajarakani haibagi thajabase thambagloinena aikoina wari lethokpa matamda soikilan ki biyorga sum yamna ngapigani haibagi thajabase thamjage aduga ngasigi wari simatang sida losenjaragi mathangi wari damu mayam bana thengnarasi yai fa